ꯑꯌꯥꯕ ꯈꯖꯤꯛ ꯎꯠꯂꯛꯄꯗ ꯌꯥꯔꯦ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯦꯟꯖꯤꯟꯕ ꯃꯑꯣꯡ ꯍꯦꯛꯇ ꯎꯠꯂꯛꯄ ꯅꯨꯄꯥꯒꯤ ꯁꯥꯖꯠꯅꯤꯗꯣ꯫ ꯂꯣꯌꯥ ꯀꯔꯤꯕꯨ ꯍꯥꯏꯔꯛꯄ ꯈꯟꯗꯨꯅ ꯀꯤꯔꯗꯨꯅ ꯁꯠ ꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟꯗ꯫ ꯑꯗꯨꯕꯨ ꯇꯅꯨ ꯂꯣꯌꯥ ꯍꯦꯛ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯁ꯭ꯀꯨꯜꯒꯤ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯐꯝꯂꯤ ꯂꯤꯆꯤꯜ ꯉꯁꯤꯗꯤ ꯁꯥꯇ꯭ꯔ ꯐꯥꯎ ꯌꯥꯝꯅ ꯆꯤꯛꯄꯤꯔꯕꯅꯤ꯫ ꯊꯧꯕ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯔꯨꯔꯒ ꯀꯔꯤ ꯇꯧꯔꯛꯄ ꯈꯟꯕꯗ ꯁꯣꯝꯗ ꯉꯥꯟꯕ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯂꯦꯡꯕ ꯈꯔ ꯉꯝꯗꯕꯒꯤꯅꯤ꯫ ꯃꯆꯟꯗ ꯀꯣꯜ ꯇꯧꯖꯔꯛꯏ꯫ ꯇꯅꯨꯁꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯆꯟ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯥꯃꯣ꯫ ꯆꯦꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕꯣ? ꯐꯥꯎꯅꯔꯤ꯫ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯑꯍꯣꯏ ꯇꯥꯃꯣ꯫ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯊꯝꯈ꯭ꯔꯦ꯫ ꯉꯥꯟꯕ ꯐꯣꯟ ꯑꯗꯣ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯌꯥꯝꯅ ꯂꯤꯔꯕ ꯐꯣꯇꯣ ꯑꯃ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯔꯛꯄꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯅꯔꯛꯈꯤꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛ ꯃꯨꯠꯂꯨꯔꯕꯅꯤ ꯃꯇꯝ ꯈꯔ ꯂꯤꯆꯤꯜ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯩꯆꯥꯛ ꯑꯗꯣ ꯍꯟꯅ ꯆꯨꯈꯠꯄꯤꯔꯦ꯫ ꯃꯄꯤꯁꯨ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯃꯥꯅꯦ, ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ, ꯅꯝꯁꯤꯟꯕꯤꯈ꯭ꯔꯕ ꯅꯨꯃꯤꯠꯇꯨꯒꯤ ꯀꯦꯁ꯫ ꯐꯣꯇꯣ ꯑꯗꯨꯗ ꯎꯔꯤ ꯑꯆꯥꯛꯄ ꯃꯍꯥꯛꯀꯤ ꯃꯌꯨꯝ, ꯑꯆꯥꯛꯄ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯄ ꯃꯄꯥꯒꯤ ꯍꯛꯆꯥꯡ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯈꯣꯜ ꯑꯗꯨ ꯅꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯂꯃꯟ ꯅꯆꯥ ꯀꯥꯎꯔꯨꯔꯦ꯫ ꯄꯥꯕꯨꯡ, ꯏꯃꯥ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯣ꯫ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯑꯁꯦꯡꯕ ꯃꯌꯥꯝꯗꯣ ꯈꯪꯍꯟꯒꯅꯤꯌꯦ꯫ ꯐꯦꯟꯗꯨꯅ ꯁꯣꯜꯂꯝꯂꯒ ꯑꯌꯨꯛ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯄꯨꯡ 12 ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯦ ꯅꯨꯡꯊꯤꯜꯒꯤ꯫ ꯇꯅꯨ ꯃꯈꯣꯡꯗꯣ ꯊꯥꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯇꯞꯅ ꯊꯥꯡꯊꯩ꯫ ꯑꯗꯨꯕꯨ ꯆꯠꯄꯗ ꯌꯥꯝꯅ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯒ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯁꯈꯤꯅꯤ ꯆꯪꯂꯛꯏꯕ ꯑꯗꯨ꯫ ꯇꯅꯨ ꯃꯃꯤꯠ ꯑꯗꯨ ꯁꯈꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯁꯈꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪ ꯍꯥꯠꯄ ꯆꯪꯂꯛꯄ ꯅꯠꯇꯤꯌꯦ꯫ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯂꯨꯔꯗꯤ ꯃꯤꯅꯅꯦ ꯆꯤꯡꯅꯈꯤ ꯇꯥꯕ꯫ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯀꯅꯥꯅꯣ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯤꯡꯅꯔꯛꯀꯅꯣ ꯍꯥꯏꯅ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕꯅꯤ, ꯍꯦꯟꯖꯤꯜꯂꯛꯂꯗꯤ ꯅꯪ ꯍꯥꯠꯇꯣꯛꯄꯤꯔꯦ꯫ ꯁꯈꯤ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯁꯤ ꯈꯪꯕ꯭ꯔꯥ? ꯁꯤꯁꯤꯅ ꯅꯈꯣꯔꯤꯗꯨꯗ ꯄꯠ ꯂꯥꯎꯅ ꯂꯦꯟꯕꯗꯅꯦ꯫ ꯀꯪꯐꯥꯟꯗ ꯅꯪꯅ ꯄꯤꯗ꯭ꯔꯤꯡꯒ ꯆꯣꯡꯕ ꯑꯗꯨꯃꯥꯏꯅ ꯐꯃꯨꯡꯁꯤꯗ ꯆꯣꯡꯂꯝꯂꯒ ꯂꯩꯔꯩꯄꯥꯛꯇ ꯀꯥꯍꯟꯕ ꯉꯝꯕ ꯑꯩꯅꯤ꯫ ꯇꯅꯨ ꯁꯥꯎꯒꯠꯅ ꯋꯥ ꯉꯥꯡꯗꯦ꯫ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥꯔꯅꯤꯡ ꯄꯤꯕ ꯂꯥꯛꯏꯔꯣ? ꯋꯥꯔꯅꯤꯡ ꯄꯤꯕ ꯅꯠꯇꯤꯌꯦ, ꯑꯁꯤ ꯈꯪꯍꯟꯒꯦ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯧ, ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯤꯔꯦꯝꯕꯤꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯅꯪ ꯌꯨꯝꯁꯤꯒꯤ ꯂꯝꯂꯥꯟꯕꯤ, ꯂꯝꯂꯥꯟꯕꯒ ꯇꯥꯂꯣꯏꯗꯤ ꯂꯝꯂꯥꯟꯕꯤ꯫ ꯑꯗꯨꯅ ꯅꯪ ꯌꯨꯝꯁꯤꯗ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯀꯅꯣ꯫ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯛꯅꯕ ꯇꯧꯔꯛꯏ꯫ ꯇꯅꯨꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯃꯣ꯫ ꯁꯈꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯇꯅꯨ ꯅꯝꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯆꯩꯅꯥꯗꯨꯅ ꯆꯠꯄꯗꯤ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯐꯝꯊꯈ꯭ꯔꯦ꯫ ꯁꯈꯤ ꯉꯔꯥꯡ ꯇꯅꯨꯅ ꯆꯪꯂꯛꯂꯝꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯌꯥꯝ ꯃꯥꯟꯅ ꯐ꯭ꯂꯣꯔꯗꯨꯒꯤ ꯃꯆꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯥꯔꯝꯕ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯏꯒꯠꯂꯤ꯫ ꯑꯗꯨꯒ ꯀꯩꯔꯥꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯃꯝꯕ ꯀꯥꯗꯨꯒꯤ ꯃꯩꯉꯥꯟ ꯈꯖꯤꯛ ꯍꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯐꯤ ꯃꯔꯣꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕꯤ, ꯃꯁꯝ ꯃꯅꯥ ꯐꯥꯔꯕꯤ, ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯁꯈꯤ ꯍꯤꯗꯥꯛ ꯑꯗꯨ ꯀꯥꯞꯁꯤꯜꯂꯤ꯫ ꯌꯥꯝꯅ ꯀꯤꯕ ꯍꯩꯅꯗꯕꯒꯤ ꯃꯇꯧꯒꯨꯝ ꯁꯈꯤꯗꯨ ꯏꯜꯂꯤꯕ ꯑꯗꯣ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ꯫ ꯑꯉꯥꯎꯕꯤ ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯀꯔꯤꯒꯤ ꯑꯣꯠꯂꯤꯅꯣ? ꯁꯈꯤꯅ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯀꯅꯤꯌꯦ꯫ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯛꯑꯗꯤ ꯅꯨꯡꯁꯤꯕꯤ ꯃꯦꯝꯆꯥ꯫ ꯍꯤꯡꯂꯝꯂꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤꯁꯨ ꯃꯃꯥ, ꯅꯨꯡꯁꯤꯕꯒꯤꯁꯨ ꯅꯨꯡꯁꯤꯕꯤ, ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯂꯕꯤ ꯃꯈꯣꯏꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯦꯝꯆꯥ꯫ ꯃꯦꯝꯆꯥꯅ ꯊꯥꯗꯣꯛꯑꯣ, ꯑꯩ ꯊꯥꯗꯣꯛꯑꯣꯕ꯫ ꯅꯪꯗꯤ ꯌꯥꯝ ꯐꯩꯉꯣ, ꯑꯩ ꯆꯠꯂꯒꯦꯕ ꯍꯥꯏꯔꯒ ꯐꯨꯠ ꯍꯧꯒꯠꯂꯒ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯈꯤ ꯁꯞꯇ ꯑꯃꯅꯤ
ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯍꯦ, ꯑꯩꯅ ꯅꯉꯣꯟꯗ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯕꯣ? ꯃꯦꯝꯆꯥ ꯀꯤꯗꯨꯅ ꯇꯥꯁꯤꯜꯂꯒ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ ꯍꯥꯏꯗꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯈꯤ ꯑꯃꯨꯛ ꯇꯞꯊꯔꯛꯂꯒ ꯑꯗꯨꯗꯤ ꯆꯠꯅꯤꯡꯉꯗꯤꯅꯦ ꯆꯦꯗ ꯁꯥꯏꯟ ꯇꯧꯔꯝꯒꯗꯕ꯫ ꯉꯥꯎꯔꯕꯁꯨ ꯆꯦꯗ ꯁꯥꯏꯟ ꯇꯧ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯐꯝꯊꯈ꯭ꯔꯦ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯒ ꯑꯩ ꯆꯠꯂꯔꯣꯏ, ꯑꯩ ꯆꯠꯂꯔꯣꯏ꯫ ꯁꯈꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯏ ꯍꯥꯏꯕꯒꯤꯔ ꯃꯦꯝꯆꯥꯕꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯅꯪ ꯃꯊꯪꯒ ꯇꯧꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯃꯤꯠ 2ꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯆꯤꯜꯒ ꯉꯥꯟꯕꯒ ꯋꯥꯔꯤ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗ꯭ꯔꯦ ꯅꯨꯃꯤꯠ 2ꯗꯨꯗ꯫ ꯂꯥꯡꯂꯦꯟꯒꯗꯤ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯩ꯫ ꯉꯁꯤꯗꯤ ꯉꯥꯟꯕ ꯁ꯭ꯀꯨꯜꯗ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯒ꯫ ꯂꯥꯡꯂꯦꯟꯅ ꯉꯁꯤꯗꯒꯤ ꯂꯥꯛꯑꯅꯤ ꯍꯥꯏꯔꯣ ꯗꯥꯉꯥꯟ? ꯂꯥꯛꯑꯒꯦ ꯇꯧꯕꯅꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯑꯩ ꯆꯠꯂꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯐꯣꯟ ꯑꯗꯨ ꯊꯝꯅꯈꯤꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯁ꯭ꯀꯨꯜꯗ ꯆꯪꯗ ꯉꯥꯟꯕꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯟꯕꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯗꯥꯉꯥꯟ ꯉꯥꯏꯔꯝꯃꯤꯅꯦ, ꯂꯥꯛꯑꯣ ꯄꯨꯂꯞ ꯆꯪꯉꯁꯦꯕ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯅꯤ ꯑꯗꯨ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯩꯆꯤꯜ ꯒꯦꯠ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕ ꯎꯏ, ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ ꯂꯥꯡꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅ ꯆꯪꯈꯤ꯫ ꯂꯩꯆꯤꯜ ꯃꯃꯤꯠ ꯆꯨꯈꯥꯅ ꯌꯦꯡꯂꯒ ꯏꯁ, ꯃꯥ ꯂꯥꯛꯀꯅꯤꯒ ꯉꯥꯏꯔꯒ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯦꯕ꯫ ꯃꯋꯥ ꯂꯧꯗꯦ, ꯑꯩꯅ ꯁꯨꯛꯀꯧ ꯀꯧꯔꯣꯏꯕ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯉꯥꯟꯕ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯆꯤꯜꯁꯨ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ꯫ ꯀꯩꯅꯣ? ꯁꯤꯒꯤ ꯆꯦꯁꯤ ꯁꯥꯏꯟ ꯇꯧꯔꯛꯑꯣ ꯍꯥꯏꯕ꯫ ꯂꯩꯆꯤꯜ ꯆꯦꯗꯨ ꯐꯠ ꯂꯧꯔꯒ ꯄꯥꯏ, ꯑꯗꯨꯒ ꯁꯥꯏꯟ ꯑꯗꯨ ꯐꯠ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯂꯣꯏꯔꯒ ꯉꯥꯟꯕꯗ ꯄꯤꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯂꯧꯔꯒ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯂꯩꯆꯤꯜꯅ ꯁꯥꯎꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯉꯥꯟꯕ ꯇꯞꯅ ꯂꯩꯁꯤꯜꯂꯛꯂꯒ ꯑꯩꯗꯤ ꯅꯉꯣꯟꯗ ꯁꯥꯎꯕ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯦꯅ꯫ ꯑꯗꯨꯒ ꯐꯣꯟꯒ ꯀꯩꯒꯤ ꯇꯧꯔꯛꯇ꯭ꯔꯤꯕ? ꯑꯩꯅ ꯇꯧꯔꯛꯇ꯭ꯔꯗꯤ ꯅꯪꯗꯤ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯂꯩꯆꯤꯜ ꯇꯞꯅ ꯑꯩ ꯂꯥꯜꯂꯦ ꯉꯥꯟꯕ, ꯁꯣꯔꯤ꯫ ꯉꯥꯟꯕ ꯂꯩꯆꯤꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯂꯩꯆꯤꯜ ꯃꯈꯨꯠ ꯑꯅꯤꯗꯨꯒ ꯃꯅꯥꯀꯣꯡꯗ ꯄꯥꯏꯔꯒ ꯄꯦꯔꯞ ꯂꯩꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯁꯛꯇꯝꯅꯤ꯫ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯔꯣꯏ? ꯉꯥꯟꯕ ꯌꯦꯡꯂꯣꯏ ꯈꯟꯗꯨꯅ ꯌꯦꯡꯗꯕꯅꯤ꯫ ꯌꯦꯡꯉꯨꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯂꯩꯆꯤꯜꯒꯤ ꯃꯥꯡꯗ ꯇꯨꯒꯅꯤ ꯈꯟꯅ꯫ ꯈꯟꯕꯒ ꯇꯧꯔꯔꯦ꯫ ꯉꯥꯟꯕ ꯂꯩꯆꯤꯜꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯂꯩꯗꯨꯅ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯌꯥ ꯄꯨꯕꯤ ꯑꯃꯔꯥ, ꯍꯦꯂꯣ ꯏꯇꯣꯝꯕꯤ ꯍꯥꯏꯗꯣ ꯅꯪꯂꯥ? ꯍꯦꯂꯦꯅꯕꯨ ꯅꯪꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯥ ꯈꯜꯂꯛꯏ ꯋꯥꯈꯜꯗ꯫ ꯉꯥꯟꯕ ꯇꯞꯅ ꯌꯥꯔꯦ, ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ, ꯑꯩꯒꯤ ꯃꯥꯡꯗꯒ ꯄꯦꯔꯛꯀꯅꯣ꯫ ꯑꯩꯅ ꯆꯥꯊꯣꯛꯅꯤꯡꯂꯛꯑꯗꯤ ꯅꯪ ꯍꯥꯏꯔꯒ ꯇꯞꯅ ꯂꯩꯆꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯜ ꯌꯥꯝꯅ ꯏꯀꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯃꯤꯁ? ꯋꯥꯍꯩ ꯑꯗꯨꯗ ꯉꯥꯟꯕ ꯈꯣꯡꯊꯥꯡ ꯃꯥꯏꯀꯩ ꯑꯣꯟꯅ ꯊꯥꯡꯗꯣꯔꯛꯂꯦ꯫ ꯂꯩꯆꯤꯜꯁꯨ ꯁꯛꯐꯝ ꯁꯠ ꯑꯣꯟꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯆꯪꯂꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯦ꯫ ꯅꯣꯡꯕꯥꯟꯅ ꯌꯥꯝꯕꯨꯡ, ꯏꯕꯦꯝꯃꯁꯤ ꯉꯥꯟꯕꯒ ꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯂꯦ꯫ ꯃꯈꯣꯏꯅꯤꯅ ꯅꯛꯁꯤꯟꯅꯔꯛꯂꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯃꯅꯤꯅ ꯅꯣꯡꯕꯥꯟ, ꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯊꯥ ꯁꯥꯕꯤꯅꯨꯀꯣ, ꯑꯩ ꯂꯩꯔꯤ, ꯑꯩ ꯇꯧꯒꯦ꯫ ꯅꯍꯥꯟꯁꯨ ꯊꯧꯕꯅ ꯉꯥꯟꯕꯗ ꯊꯥꯡꯅ ꯊꯤꯜꯂꯝꯕꯗꯣ, ꯑꯗꯨꯗ ꯑꯩꯅ ꯁꯣꯛꯆꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯩ꯫ ꯏꯆꯥꯅ ꯑꯩꯒ ꯉꯥꯟꯕꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯄꯅꯤ꯫ ꯅꯣꯡꯕꯥꯟꯅ ꯑꯗꯨ ꯌꯦꯡꯊꯣꯛꯂꯒ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯌꯥꯝꯕꯨꯡ? ꯃꯅꯤꯅ ꯅꯣꯛꯑꯒ ꯍꯥ 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 ꯍꯥ, ꯏꯆꯥꯅ ꯃꯄꯥ ꯑꯩꯅ ꯍꯦꯟꯅ ꯂꯨꯝꯃꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯃꯥꯅ ꯌꯥꯒꯅꯤ꯫ ꯊꯕꯛꯀꯤꯗꯤ ꯂꯥꯏꯔꯦ꯫ ꯏꯆꯥꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯗꯤꯖꯦꯄꯤ ꯆꯟꯗ꯭ꯔꯒꯤ ꯃꯆꯥ, ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯈꯥꯕꯗꯣ, ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯕꯅꯦ꯫ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯅꯤ꯫ ꯅꯣꯡꯕꯥꯟꯅ ꯅꯥꯏꯁ, ꯅꯥꯏꯁ, ꯌꯥꯝꯕꯨꯡ ꯌꯥꯝ ꯐꯖꯩ꯫ ꯊꯃꯣꯏꯗꯤ ꯈꯔ ꯀꯥꯏꯅꯕ ꯌꯥꯎꯗꯣꯔꯤ꯫ ꯇꯅꯨ ꯆꯠꯄ ꯈꯔ ꯉꯝꯂꯕꯅꯤ꯫ ꯍꯥꯏꯅꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥꯍꯧꯔꯦ, ꯎꯍꯧꯔꯦ꯫ ꯆꯥꯛꯈꯨꯝꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯕꯨꯡꯗ ꯍꯥꯏꯁꯤꯔꯁꯨ ꯈꯜꯂꯤ꯫ ꯂꯩꯆꯤꯜꯕꯨ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯒꯦ ꯂꯦꯞꯈ꯭ꯔꯦ꯫ ꯃꯥꯁꯨ ꯈꯪꯉꯤ, ꯀꯔꯤꯒꯨꯝꯕ ꯂꯩꯆꯤꯜꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯣꯏꯗꯅ ꯄꯨꯟꯈ꯭ꯔꯅꯤ ꯍꯥꯏꯕ꯫
ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯡ ꯑꯗꯨꯗꯤ 2:30 ꯇꯥꯒꯗꯧꯔꯦ꯫ ꯁꯨꯇꯤ ꯊꯥꯒꯗꯕꯒꯤ ꯃꯇꯝ ꯌꯧꯔꯝꯃꯦ꯫ ꯐꯣꯟ ꯑꯗꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯂꯣꯛ ꯑꯗꯨ ꯁꯠ-ꯁꯠ ꯍꯥꯡꯂꯒ ꯀꯣꯜ ꯂꯤꯁꯇ ꯆꯪꯂꯒ ꯃꯕꯨꯡꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ, ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯁꯥꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯇꯅꯨ꯫ ꯄꯨꯡ ꯑꯗꯨ ꯌꯦꯡꯅ ꯆꯠꯍꯟꯅꯤꯡꯗ ꯆꯠꯈꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯗꯥꯎ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯀꯣꯜ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯄꯥꯏꯔꯛꯂꯦ꯫ ꯂꯥꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ꯫ ꯁꯨꯇꯤ ꯊꯥꯅꯔꯕ ꯃꯥꯜꯂꯤ꯫ ꯉꯥꯟꯕꯅ "ꯍꯦꯂꯣ ꯆꯟ." ꯇꯅꯨ ꯌꯥꯝ ꯄꯥꯈꯠꯅ "ꯇꯥꯃꯣ, ꯅꯪ ꯆꯦ ꯂꯩꯆꯤꯜ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯌꯣ." "ꯀꯩꯒꯤꯅꯣ ꯆꯟ?" "ꯅꯨꯡꯁꯤꯌꯦ, ꯌꯥꯝ ꯅꯨꯡꯁꯤꯌꯦ." "ꯅꯪ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕ ꯊꯣꯛꯑꯕꯗꯤ ꯅꯪ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ?" "ꯀꯩꯅꯣ ꯆꯟ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯛꯑꯣ." "ꯇꯥꯃꯣ, ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯗꯣ ꯍꯥꯏꯌꯣꯕ." "ꯉꯝꯃꯣꯏꯌꯦ, ꯑꯩ ꯉꯝꯃꯣꯏꯌꯦ ꯆꯟ." "ꯑꯗꯨꯗꯤ ꯆꯦ ꯂꯩꯆꯤꯜꯗꯣ ꯉꯁꯤ ꯆꯦꯜꯂꯣ." "ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯄꯥꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯇꯥꯃꯣ, ꯅꯪ ꯆꯦ ꯂꯩꯆꯤꯜ ꯐꯪꯂꯔꯣꯏꯌꯦ." ꯉꯥꯟꯕ ꯈꯪꯅꯤꯡꯅ "ꯀꯩꯒꯤꯅꯣ ꯆꯟ? ꯃꯔꯝꯗꯣ ꯁꯠ-ꯁꯠ ꯍꯥꯏꯔꯛꯑꯣꯕ." ꯉꯁꯥꯏ ꯃꯥꯅ ꯇꯥꯈꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯃꯤ꯫ ꯇꯅꯨꯅ "ꯑꯁꯦꯡꯕꯅꯤ ꯇꯥꯃꯣ, ꯆꯦ ꯂꯩꯆꯤꯜꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄ ꯊꯣꯛꯂꯕ ꯄꯥꯕꯨꯡ ꯃꯅꯤꯅ ꯁꯣꯏꯗꯅ ꯁꯨꯝꯈ꯭ꯔꯅꯦꯕ꯫ ꯃꯅꯤ ꯑꯐꯕ ꯃꯤ ꯅꯠꯇꯤꯌꯦ ꯇꯥꯃꯣ." ꯉꯥꯟꯕꯅ "ꯑꯁꯦꯡꯕꯅꯤꯀꯣ?" ꯇꯅꯨꯅ "ꯑꯁꯦꯡꯕꯅꯦꯕ꯫ ꯁꯠ-ꯁꯠ ꯆꯠꯂꯣ ꯇꯥꯃꯣ꯫ ꯑꯔꯥꯞꯄ ꯃꯣꯏꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗ ꯂꯣꯠꯈ꯭ꯔꯣ꯫ ꯏꯆꯦꯅ ꯅꯪꯒ ꯂꯩꯔꯤꯈꯩ ꯅꯪꯅ ꯍꯥꯏꯕ ꯏꯟꯅꯤ꯫ ꯃꯥꯅ ꯄꯥꯕꯨꯡ ꯃꯅꯤꯗ ꯂꯩꯈ꯭ꯔꯗꯤ ꯇꯥꯃꯣ, ꯅꯪꯕꯨ ꯁꯣꯏꯗꯅ ꯏꯟꯊꯣꯛꯄꯤꯔꯛꯀꯅꯤꯌꯦ." ꯉꯥꯟꯕꯅ "ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯦ. ꯂꯩꯆꯤꯜꯗꯤ ꯆꯠꯈ꯭ꯔꯦ. ꯑꯩ ꯊꯝꯃꯒꯦꯀꯣ. ꯂꯩꯆꯤꯜ ꯑꯝꯇ ꯇꯥꯟꯅꯔꯨꯒꯦ." ꯐꯣꯟ ꯑꯗꯨ ꯊꯝꯅꯈꯤꯕꯒ ꯉꯥꯟꯕ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥ ꯑꯗꯨ ꯀꯟꯅ ꯂꯤꯠꯇꯨꯅ ꯊꯧꯒꯠꯂꯛꯏ꯫ ꯂꯩꯆꯤꯜꯒꯤ ꯒꯥꯔꯤ ꯑꯗꯨ ꯎꯕ ꯐꯪꯗꯦ꯫ ꯃꯁꯥꯗ ꯄꯥꯈꯠꯄ ꯃꯤꯍꯨꯜ ꯑꯃꯁꯨ ꯂꯣꯏꯅꯔꯦ꯫ ꯂꯩꯆꯤꯜꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ, ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯐꯝꯗ ꯎꯠꯄ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯂꯩꯆꯤꯜ ꯍꯣꯏꯒꯤ ꯌꯨꯝ ꯅꯛꯁꯤꯜꯂꯛꯂꯕꯗ ꯎꯔꯛꯂꯦ ꯈꯔ ꯂꯥꯞꯇꯛ ꯊꯧꯔꯤꯕ ꯀꯥꯔꯗꯣ꯫ ꯉꯥꯟꯕ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯒꯠꯂꯛꯏ꯫ ꯂꯩꯆꯤꯜ ꯃꯣꯏꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯉꯥꯟꯕ ꯒꯥꯔꯤ ꯑꯗꯨ ꯐꯠ ꯍꯦꯟꯀꯠꯂꯛꯂꯒ ꯈꯥꯝꯖꯤꯜꯂꯤ꯫ ꯀꯥꯔ ꯑꯗꯨꯁꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯈꯤ꯫ ꯂꯩꯆꯤꯜꯁꯨ ꯉꯛꯅ ꯀꯨꯝꯊꯔꯛꯏ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯉꯥꯟꯕ ꯂꯩꯆꯤꯜꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ "ꯂꯥꯎ ꯂꯩꯆꯤꯜ, ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯦ." "ꯀꯩꯗꯧꯔꯒꯦ?" ꯉꯥꯟꯕ ꯋꯥ ꯉꯥꯡꯗ ꯂꯩꯆꯤꯜꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏꯗ꯭ꯔꯥ ꯈꯟꯕ ꯃꯤꯍꯨꯟꯒ ꯂꯣꯏꯅꯅ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞꯁꯝꯂꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯂꯒ ꯄꯨꯅꯕ ꯇꯧꯏ꯫ ꯂꯩꯆꯤꯜ ꯃꯥꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯌꯥꯜꯂꯤ꯫ ꯉꯥꯟꯕꯅ "ꯂꯥꯎ ꯂꯩꯆꯤꯜ." "ꯀꯩꯅꯣꯕ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯟꯕꯕꯨ ꯂꯥꯛꯇꯅ ꯏꯜꯂꯤ꯫ "ꯑꯍꯜ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯒꯤ ꯕꯦꯕꯥꯔꯒ ꯂꯩꯇꯕ, ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯕ ꯃꯤꯁꯤꯕꯨ ꯄꯨꯅꯕ ꯇꯧꯔꯤꯌꯦ. ꯅꯪ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔꯥ?" ꯉꯥꯟꯕꯅ "ꯇꯥꯃꯣ, ꯑꯩ ꯂꯩꯆꯤꯜꯁꯦ ꯄꯨꯖꯈ꯭ꯔꯒꯦꯕ. ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕꯅꯦ. ꯑꯩ ꯄꯨꯖꯈ꯭ꯔꯒꯦ. ꯅꯪꯅ ꯃꯥ ꯄꯨꯔꯒꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯇꯥꯍꯧꯒꯗꯕ ꯗꯁꯥ ꯅꯪ ꯈꯪꯕ꯭ꯔꯥ? ꯂꯩꯆꯤꯜ ꯀꯥꯈꯠꯂꯣ." "ꯇꯥꯃꯣ, ꯄ꯭ꯂꯤꯖ, ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ." "ꯂꯩꯆꯤꯜ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ." ꯂꯩꯆꯤꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ꯫ ꯉꯥꯟꯕꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ꯫ ꯉꯥꯟꯕꯅ "ꯂꯩꯆꯤꯜ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯂꯥꯛꯑꯣꯕ, ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯒꯦ." ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯀꯥꯈꯠꯅꯕ ꯇꯧꯔꯛꯏ꯫ ꯉꯥꯟꯕꯅ "ꯇꯥꯃꯣ, ꯄ꯭ꯂꯤꯖ, ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯀꯥꯏꯅꯅꯤ ꯈꯪꯉꯗꯤ ꯅꯪ ꯃꯥꯕꯨ ꯑꯗꯨꯝ ꯍꯨꯟꯗꯣꯛꯂꯝꯒꯗ꯭ꯔꯥ?" ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯪꯂꯛꯄ ꯋꯥꯍꯪꯗꯣ ꯌꯥꯝꯅ ꯂꯨꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯈꯤ ꯃꯥꯒꯤ ꯑꯣꯏꯅ꯫ ꯆꯠꯂꯝꯕ ꯃꯈꯣꯡ ꯑꯗꯨ ꯂꯦꯞꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯕ ꯊꯃꯣꯏ ꯁꯣꯛꯅ ꯃꯈꯥꯗ ꯀꯨꯟꯊꯔꯛꯏ꯫ ꯗ꯭ꯔꯥꯏꯚꯔꯗꯣ ꯂꯩꯆꯤꯜꯅ ꯐꯝꯂꯤꯕ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ "ꯂꯩꯆꯤꯜ, ꯅꯪ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ?" ꯂꯩꯆꯤꯜꯅ "ꯇꯥꯃꯣ, ꯍꯥꯏꯌꯨꯅꯦ. ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯌꯥꯕ꯭ꯔꯣ?" "ꯃꯇꯝ ꯆꯥꯗ꯭ꯔꯤꯕꯅ ꯈꯟꯕꯅꯦ." "ꯅꯪ ꯅꯁꯥ ꯊꯕꯛ ꯇꯧꯔꯦ. ꯁꯤꯗ ꯃꯇꯝ ꯆꯥꯗ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯥꯏ ꯍꯥꯏꯗꯣꯏꯕ? ꯋꯥꯔꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ. ꯆꯠꯂꯣ, ꯅꯪ ꯃꯥꯒ ꯆꯠꯂꯣ." ꯂꯩꯆꯤꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫
ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯑꯩ ꯌꯥꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯉꯥꯟꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯌꯦꯡꯂꯛꯏ, ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯣꯜꯂꯝꯂꯒ ꯂꯩꯆꯤꯜꯗ ꯆꯠꯈ꯭ꯔꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯂꯩꯍꯧꯏ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ꯫ ꯇꯅꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤ꯫ ꯉꯥꯟꯕꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯇꯅꯨꯁꯨ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯆꯟ, ꯃꯤꯁꯟ ꯁꯛꯁꯦꯁꯐꯨꯜ꯫ ꯇꯅꯨ ꯍꯔꯥꯎꯅ, ꯇꯥꯃꯣ, ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯆꯠꯂꯨꯀꯣ, ꯃꯣꯏꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗ꯫ ꯌꯨꯝ ꯑꯃ ꯂꯩꯌꯦ, ꯑꯗꯨꯗ ꯆꯠꯂꯒꯦ, ꯃꯣꯏꯅ ꯊꯤꯕꯒ ꯐꯪꯂꯔꯣꯏ꯫ ꯑꯍꯣꯏ ꯇꯥꯃꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯣꯌꯥꯁꯨ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯄꯣꯊꯥꯕ ꯐꯪꯂꯅꯤ꯫ ꯇꯅꯨ ꯍꯔꯥꯎ ꯃꯤꯅꯣꯛ ꯅꯪꯗ꯭ꯔꯤꯕꯅꯤ ꯂꯣꯌꯥꯗ ꯌꯦꯡꯂꯛꯑꯒ, ꯉꯁꯤꯗꯤ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦ꯫ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅꯦ ꯅꯪꯕꯣ? ꯑꯣꯛ ꯆꯥꯁꯦ꯫ ꯍꯣꯏ, ꯑꯩ ꯂꯩꯔꯨꯔꯒꯦ ꯑꯗꯨꯗꯤ꯫ ꯂꯣꯌꯥ ꯄꯣꯊꯥꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯂꯩꯔꯨꯔꯒꯦ ꯈꯜꯂꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯣꯛ ꯂꯩꯕ꯫ ꯁꯣꯝꯗꯅ ꯂꯩꯆꯤꯜ, ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯅꯤꯡꯂꯛꯏꯁꯦ? ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯅ ꯄꯥꯈꯠꯆꯕꯒꯤ꯫ ꯏꯁ, ꯑꯩꯅ ꯑꯗꯨꯝ ꯂꯦꯞꯄꯕꯁꯤꯗ ꯉꯥꯏꯈꯨꯋꯣ, ꯑꯩ ꯄꯥꯕꯨꯡꯗ ꯑꯝꯇ ꯍꯥꯏꯈꯤꯒꯦꯕ꯫ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯉꯥꯟꯕ ꯐꯣꯟ ꯑꯗꯨ ꯐꯠ ꯃꯨꯜꯂꯒ ꯑꯣꯐ ꯇꯧꯁꯤꯟꯈꯤ꯫ ꯃꯥꯒꯤꯁꯨ ꯑꯣꯐ ꯇꯧꯁꯤꯟꯈꯤ꯫ ꯂꯩꯆꯤꯜꯅ, ꯀꯩꯒꯤꯅꯣ ꯑꯗꯨꯅ? ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦꯀꯣ, ꯅꯨꯡꯁꯤꯕꯤ꯫ ꯍꯥꯏꯔꯒ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯒꯥꯔꯤ ꯃꯆꯥꯁꯦ ꯄꯨꯂꯞ ꯂꯣꯡꯅꯤꯀꯣ, ꯌꯥꯝ ꯈꯜꯂꯛꯀꯅꯣ, ꯉꯥꯏꯉꯝꯗꯕꯤ ꯇꯧꯔꯛꯀꯅꯣꯕ꯫ ꯂꯩꯆꯤꯜ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ꯫ ꯁꯤꯝ ꯀꯩꯀꯩ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯁꯤꯝ ꯑꯃ ꯂꯩꯔꯒ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯌꯧꯔꯛꯂꯦ ꯇꯣꯅꯥꯎ ꯍꯣꯏꯗ꯫ ꯒꯥꯔꯤꯗꯨ ꯃꯅꯨꯡꯗ ꯊꯧꯖꯤꯜꯂꯛꯂꯒ ꯈꯥꯝꯃꯤ꯫ ꯁꯤꯗ ꯆꯦꯟꯗꯣꯏꯕ? ꯁꯤꯗ꯫ ꯑꯩꯗꯤ ꯇꯜꯂꯤꯀꯣ, ꯅꯪ ꯁꯤꯗꯤ꯫ ꯂꯥꯛꯑꯣ, ꯑꯗꯨꯋꯥꯏꯗ ꯋꯥꯊꯤ ꯇꯧ ꯂꯩꯔꯅꯨ꯫ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯍꯦꯛꯇ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯀꯧꯔꯛꯏ, ꯇꯣꯅꯥꯎ, ꯑꯕꯣꯛ꯫ ꯑꯍꯟꯗꯣ ꯆꯩꯁꯨꯗꯨꯒ ꯃꯥꯗꯅ ꯊꯣꯛꯂꯛꯏ꯫ ꯀꯅꯥ? ꯑꯕꯣꯛ, ꯑꯩꯅꯤ, ꯂꯩꯆꯤꯜꯒ ꯅꯣꯡꯃ ꯂꯥꯛꯄ ꯅꯨꯄꯥꯗꯣ꯫ ꯑꯣ, ꯃꯥꯗꯤ ꯌꯥꯎꯔꯛꯄ꯭ꯔꯥ? ꯌꯥꯎꯔꯦ ꯑꯕꯣꯛ꯫ ꯑꯕꯣꯛ, ꯑꯩ ꯋꯥꯔꯤ ꯂꯤꯒꯦ, ꯍꯣꯔꯦꯟ ꯐꯖꯅ꯫ ꯑꯩꯈꯣꯏ ꯆꯦꯜꯂꯛꯄꯅꯦꯕ꯫ ꯍꯩꯃꯥ, ꯂꯥꯛꯑꯣ, ꯂꯩꯆꯤꯜ, ꯕꯦꯝꯃ, ꯂꯥꯛꯑꯣ꯫ ꯂꯩꯆꯤꯜꯁꯨ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯕꯣꯛ, ꯆꯪꯉꯣ, ꯐꯤꯔꯣꯜꯒꯥꯇꯣ ꯍꯣꯡꯒꯦꯔ ꯇꯧꯔꯨꯔꯣ꯫ ꯑꯧ ꯑꯕꯣꯛ꯫ ꯉꯥꯟꯕꯅ, ꯑꯕꯣꯛ, ꯇꯣꯅꯥꯎꯗꯤ? ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯕꯅꯤꯅꯦ꯫ ꯐꯔꯦ, ꯑꯩ ꯌꯦꯡꯂꯨꯔꯒꯦ ꯑꯕꯣꯛ, ꯑꯗꯨꯒ ꯍꯦꯟꯖꯥꯡꯁꯨ ꯂꯩꯔꯨꯔꯒꯦ, ꯋꯥꯔꯤ ꯌꯥꯝ ꯂꯩꯀꯣ ꯑꯕꯣꯛ꯫ ꯑꯍꯟ ꯑꯗꯨ ꯅꯣꯛꯑꯒ, ꯍꯣꯏ꯫ ꯉꯥꯟꯕ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯦ꯫ ꯑꯥꯗ ꯂꯧꯕꯨꯛꯇ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯉꯥꯟꯕ ꯇꯥꯅꯕ ꯂꯥꯎꯔꯛꯏ꯫ ꯇꯣꯅꯥꯎ, ꯂꯥꯎ, ꯏꯕꯥꯏ ꯂꯥꯛꯏꯌꯦ꯫ ꯑꯌꯥ, ꯏꯕꯥꯏ! ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯩꯅꯣ ꯊꯦꯡꯂꯀꯥꯟꯗ ꯂꯥꯛꯏꯁꯦ? ꯉꯥꯟꯕꯅ, ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯀ ꯂꯩꯗꯣꯏꯅꯤꯍꯦ꯫ ꯑꯁꯦꯡꯕꯒꯤꯔꯣ? ꯑꯌꯥ, ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯕꯥꯏ꯫ ꯂꯥꯎꯁꯦ, ꯌꯦꯜꯂ ꯀꯩꯅꯣꯝꯃ ꯂꯩꯔꯨꯁꯦ꯫ ꯍꯣꯏ ꯏꯕꯥꯏ꯫ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯄꯨꯡꯗꯨꯁꯨ ꯁꯨꯝ ꯊꯦꯡꯁꯤꯜꯂꯛꯑꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯉꯁꯥꯏꯈꯣꯏ ꯍꯟꯖꯤꯟꯗ꯭ꯔꯤꯕꯅꯤ꯫ ꯆꯩꯔꯛꯂꯅꯤ ꯈꯟꯕꯅ, ꯍꯟꯖꯤꯟꯗꯕꯗꯤ ꯌꯥꯗꯕꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯒꯦꯔꯦꯖꯇ ꯁꯠ ꯊꯧꯖꯤꯜꯂꯛꯑꯃꯒ ꯆꯠꯅꯕ ꯇꯧꯔꯛꯄꯗ ꯔꯤꯅꯥꯅ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯆꯟꯗꯤ? ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯂꯩꯆꯤꯜꯗꯣ ꯅꯨꯄꯥ ꯑꯃꯒ ꯆꯦꯟꯈ꯭ꯔꯦ꯫ ꯀꯅꯥꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯃꯥꯒ ꯈꯪꯅꯖꯕ ꯑꯣꯏꯕ ꯃꯥꯜꯂꯦ꯫ ꯉꯥꯟꯕ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯕꯗꯣ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ꯫ ꯔꯤꯅꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯒ ꯆꯟꯗ꯭ꯔꯒꯤ ꯃꯆꯥꯒ ꯊꯥꯅꯁꯤ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯨ ꯃꯥ ꯈꯪꯗꯦ, ꯑꯗꯨꯅꯁꯨꯅꯤ꯫ ꯃꯦꯗꯥꯝ, ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯒꯦ꯫ ꯍꯣꯏ, ꯆꯠꯂꯣ꯫ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯅꯥꯟꯊꯣꯛꯍꯧꯔꯒꯦ ꯈꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯆꯦꯟꯆꯠꯇ꯫ ꯔꯤꯅꯥꯗꯤ ꯍꯔꯥꯎꯖꯗꯅ ꯑꯅꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯌꯥꯝꯕꯨꯡ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ, ꯅꯆꯥꯅꯨꯄꯤꯗꯣ ꯆꯦꯟꯈ꯭ꯔꯦꯌꯦ꯫ ꯑꯁꯦꯡꯕ? ꯂꯩꯔꯝꯃꯣ, ꯑꯩ ꯂꯥꯛꯀꯦ꯫ ꯍꯣꯏ ꯌꯥꯝꯕꯨꯡ꯫
ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯔꯣ꯫ ꯃꯅꯤ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯕꯥꯟꯒ ꯃꯥꯒꯤ ꯏꯁꯀꯣꯔꯠ ꯈꯔꯒ ꯇꯧꯔꯒ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯇꯅꯨ ꯃꯨꯟꯗꯥ ꯅꯨꯡꯉꯥꯏꯔꯤ꯫ ꯂꯣꯌꯥ ꯎꯕꯗ ꯊꯣꯡꯉꯝꯃꯕꯣ? ꯊꯣꯡꯂꯝꯂꯦ꯫ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ? ꯆꯦꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯆꯦꯟꯈ꯭ꯔꯦꯕꯣ꯫ ꯂꯣꯌꯥ ꯃꯀꯣꯛꯇꯣ ꯀꯣꯛꯆꯥꯎꯕꯤ ꯐꯠ ꯀꯥꯏ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯤ ꯂꯣꯠꯁꯤꯜꯂꯒ ꯅꯣꯏꯒꯤ ꯌꯨꯝꯗ ꯆꯦꯜꯂꯤꯔꯣ? ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ? ꯍꯥꯏꯗꯣꯛꯂꯨꯔꯒ ꯅꯪꯅ ꯑꯃꯨꯛ ꯇꯝꯊꯣꯛꯀꯦ ꯍꯥꯏꯔꯤꯔꯕ? ꯌꯥꯔꯦ ꯍꯪꯖꯔꯔꯣꯏ꯫ ꯑꯗꯣ ꯂꯟꯖꯥꯎ ꯑꯃꯗꯤ ꯊꯣꯛꯑꯦ꯫ ꯂꯟꯖꯥꯎꯗꯤ ꯋꯥꯠꯂꯤꯗ꯫ ꯃꯅꯤ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯔꯤꯅꯥ ꯍꯔꯥꯎꯅ ꯅꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯪꯗꯦ ꯃꯈꯣꯏꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯊꯛꯈꯤꯕꯒꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯥꯏꯔꯒ ꯔꯤꯅꯥꯗ ꯊꯣꯝꯈꯤꯕ꯫ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏ꯫ ꯔꯤꯅꯥ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯦ꯫ ꯁꯥꯎꯅ ꯌꯦꯡꯂꯛꯂꯒ ꯅꯆꯥ ꯆꯦꯟꯈꯤꯕꯩ ꯅꯪꯅ ꯍꯔꯥꯎꯔꯤꯕꯅꯤꯅꯦ ꯍꯥ? ꯔꯤꯅꯥ ꯃꯀꯣꯛꯇꯒꯤ ꯏꯈꯦꯡ ꯑꯗꯨ ꯇꯞꯅ ꯆꯦꯟꯊꯔꯛꯏ꯫ ꯌꯥꯝ ꯊꯨꯅ ꯏꯆꯥꯁꯤꯒ ꯆꯠꯈꯤꯕ ꯗ꯭ꯔꯥꯏꯚꯔꯗꯣ ꯍꯧꯖꯤꯛꯃꯛ ꯃꯐꯝꯁꯤꯗ ꯀꯧꯔꯛꯑꯣ꯫ ꯔꯤꯅꯥ ꯍꯧꯒꯠꯇꯦ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯂꯩ꯫ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ? ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯛꯏ꯫ ꯔꯤꯅꯥ ꯇꯞꯅ ꯍꯧꯒꯠꯂꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯦ꯫ ꯏꯕꯨꯡꯉꯣ ꯅꯪ ꯑꯝꯇ ꯂꯥꯛꯎꯕ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯍꯣꯏ ꯃꯦꯗꯥꯝ꯫ ꯆꯤꯟꯕꯥꯟꯗꯗꯤ ꯍꯣꯏ ꯃꯦꯗꯥꯝ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯄꯥꯈꯠꯄꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯇꯥꯕ꯭ꯔꯣ? ꯑꯩ ꯀꯧꯔꯛꯏ ꯆꯠꯇ ꯌꯥꯔꯣꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯁ ꯀꯩ ꯑꯃꯨꯛ ꯇꯧꯕꯤꯗꯣꯏꯖꯥꯠꯅꯣ ꯃꯣꯏꯁꯦ? ꯑꯩꯗꯤ ꯀꯤꯅꯦ꯫ ꯅꯪꯅ ꯇꯝꯂꯤꯕ ꯄꯥꯎ ꯃꯌꯥꯝꯗꯨꯒ ꯆꯠꯇꯕ ꯌꯥꯔꯣꯏꯌꯦ꯫ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯃꯅꯤ ꯍꯣꯏꯗ ꯂꯥꯛꯂꯦ꯫ ꯔꯤꯅꯥꯗꯤ ꯊꯣꯛꯂꯝꯗꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯌꯧꯔꯛꯄꯗ ꯁꯨꯞꯅꯒꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯑꯗꯨꯗ ꯅꯣꯡꯕꯥꯟꯒ ꯃꯅꯤꯒ ꯐꯝꯂꯒ ꯂꯩꯔꯝꯃꯦ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯆꯪꯂꯛꯂꯒ ꯁꯥꯔ꯫ ꯃꯅꯤ ꯐꯠ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯅꯣꯡꯃꯩ ꯐꯠ ꯅꯝꯈꯤ꯫ ꯅꯣꯡꯕꯥꯟꯁꯨ ꯐꯠ ꯍꯧꯒꯠꯂꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯈꯪꯍꯧꯗꯦ ꯅꯣꯡꯃꯩꯒꯤ ꯈꯣꯟꯖꯦꯜꯅ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯡꯅꯤꯟ ꯍꯦꯛ ꯅꯤꯟꯈꯤꯕ꯫